JAC for brutal killing of Soibam Sarat Singh Mityeng Makha Kalinagar Lairembi Leikai community Hoda Lairembi Leikai Meira Paibi ima Singh oiba Wakat Meepham Ngasi Pangthokhre JAC ga Manipur lenga ka yana ki bawafam Singh thabak ta onthorok taba adu yaning taba fongdok tuna mamang thagi tang kuntare tagi Soibam da leiba Leikai kuding magda chatharaki ba Wakat Meepham aduga mari lainana ngasi gi Wakat Meepham adu pangthokibani Wakat Meepham aduda Soibam Sarat Kumar hatpada choinaba Singh kudakta fagadabani Yelhomi Singh da sinnarakpa Singh lemna tharoi narco terrorist marufangna muthatkadabani Kuki refugees Singh Manipur leiba yaroi Manipur gi saktam kaiba yaroi Manipur imana yaifare haiba slogan kyasu lauki Wakat Meepham aduda saru yaki be Lairembi Leikai apunba nupi marup ki president PS Shanti Balan hai ngasi JAC amadi Lairembi Leikai gi Meira Paibi Singh na Wakat Meepham phambage maru oiba maramde Soibam Sarat Kumar gi mihada chenaba miyoi aduna sizinaba gari amade maming matha pikrabasu ngasi fauba mihatba faba ngamdaba amade lenga ka yanakiba chayol ani helaba fauba gari amata thabak oina tawbiraktaba si pende atuba matamda JAC ga lenga ka yanakiba warep adu thabak oina pangthokpiu haina magna makatana fongdoki